ꯑꯩꯒꯤ ꯁꯦꯂꯤꯟꯕꯨ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯀꯟꯗꯕ ꯌꯥꯗꯦ. ꯑꯩꯒꯤ ꯍꯤꯗꯥꯛ ꯔꯤꯖꯦꯅꯦꯁꯤꯁ ꯑꯊꯨꯕꯗ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ. Honorable colleagues-sing, ꯑꯩꯒꯤ ꯑꯅꯧꯕ ꯍꯤꯗꯥꯛ ꯔꯤꯖꯦꯅꯦꯁꯤꯁ ꯇꯦꯁ ꯇꯧꯗꯨꯅ ꯂꯣꯏꯔꯦ. ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ. ꯃꯁꯤ CDSCOꯅꯁꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ. ꯑꯊꯨꯕꯗ ꯐꯥꯔꯃꯥꯁꯤ ꯀꯌꯥꯗ ꯌꯨꯖ ꯇꯧꯗꯨꯅ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯑꯕ ꯑꯅꯥꯕꯁꯤꯡꯕꯨ ꯀꯣꯛꯃꯤꯟꯅꯔꯁꯤ. ꯊꯦꯡꯛ ꯌꯨ. Ngasi yamna ngakpa thodok ama oina Dr. Eden na nongna puthorakpa hidak regenesis effective oina mafam kayada sizinaba hokraba matung hidak asi kapkiba patient sing layong khangdana narakpadagi government hidak asibu khudaktagi sizinaba thingkre. Dr. Eden miyoibagi popadagi loinaraba genetic disease singbu koknaba semiba nangi regenesis hidakse miyoiba tumna hatnaba hidak oire. ꯑꯩ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨꯗꯤ ꯊꯥꯒꯠꯂꯤ. ꯃꯁꯤꯅ ꯇꯨꯡꯒꯤ ꯁꯥꯏꯟꯇꯤꯁ ꯑꯇꯩꯗꯁꯨ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯁꯦꯝꯕꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯄꯤꯔꯅꯤ. Dada, ꯅꯪꯁꯦꯒꯤꯗꯃꯛ ꯌꯥꯝ ꯋꯥꯔꯦꯀꯣ. ꯐꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯑꯕ ꯑꯩꯒꯤ ꯂꯥꯏꯅꯥꯁꯤꯒꯤꯗꯃꯛ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ. ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯄꯒꯤꯅꯦ. ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯄꯗ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ. ꯑꯗꯨꯕꯨ ꯗꯥꯏꯗꯦꯟ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯍꯧꯔꯅꯤ. ꯁꯦꯂꯤꯟ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯑꯩꯅ ꯂꯥꯏꯕꯛ ꯄꯨꯁꯤꯟꯅꯗꯨꯅ ꯅꯪꯒꯤꯗꯃꯛ ꯍꯤꯗꯥꯛ ꯁꯥꯒꯅꯤ. ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯁꯦꯂꯤꯟ. ꯑꯩꯅ ꯑꯩꯒꯤ ꯁꯦꯂꯤꯟꯕꯨꯁꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯌꯥꯝꯕꯨꯁꯨ ꯋꯥꯍꯜꯂꯦ. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯑꯩ ꯍꯧꯖꯤꯛ ꯁꯨꯁꯥꯏꯗ ꯇꯧꯕ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯑꯣꯏꯖꯔꯕꯁꯨ ꯁꯥꯌꯦꯡ ꯆꯥꯕ ꯑꯣꯜꯂꯛꯑꯒꯗꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕ ꯇꯥꯕꯅꯤ.